lehengadamne santi purak pangamdri bhau road map clear oina noina thabak oina implement tawramdri bhau noi hangiba yaroina noi sunglak su lakte ada su unage su yate aduna noi lakpada hangiba yaroina pharaga thamgadabne aina haijariba arthadi karino adugi matik serious oina approach to hogadabane seriousness ama pongadabane haibane aina hajaridi okay aduna honorable governor na aina loisanjarakpada aina hainingbadi somda siroi festival do phai tawbio tawbadangbo maitai macha mayam mangba khotpa adagi misi mina tawrakpa matamdane hayeng khangdadana mapa kitang hendo henjan tawra changhibada asoi ngam adugi daita punamakto BJP amasung Manipur gi honorable governor na puba ngamgadra aduga maduda full security protection piba ngamni hai taragadi national highway ani si kaidobai full security piba ngamdabano haibasi akoi hangninge loisanjarapada tentak na ina samap tawjaning basi akoi gi honorable congress president Sri Kaisam Meghachandra na haibasi akoi election da yam pamjaba election ama amagi wafam natte laibak sida BJP na thawoi thausa bidrabani na hanatuna yengbidramnina nomata lao haibada lakpidraba nomata ada chatlaga unarak jage haibada yabirakdrabnina karino tawrisi PR thamaga khara phagadra khalame asisu phatte amhatai adagi hana popular government leading aida su keno tawde adagi ama noina sarkar si ama semaga amuk makhata na continue tawjaro haibasu hujik leiriba BJP gi MLA mayam sina semaga miyam gi yai phanana ba thabuk tawra su tawde amasu from all angle loina fail oira abanina akoi anauba mandate ama darkar oirabra haibne aduna masleida miyamna yamna misinterpret tawningai thoidokpa leitabra haibado okay da bangkim koigi ozan na su yam phajana su thambikre koigi Mpcc gi koigi president na phongdorokpa speech gi matang da haiba tare koigi double engine lengak sine koigi Manipur gi situation se control to bangam daba fail oirabani na koigi fresh election se demand to ki ba haiba tare msida matang sa lai base koigi hausiki lairiba ongoing crisis se normalcy hanjalakpa ngamjibani aduna elections si matang jabra haba question duni kamai thamning da bangking satigi hoina ahan bada yengadabse president na haigiba phongdokhiba Manipur Pradesh Congress Committee gi honorable president Sri Kaisam Meghachandra na rang All India Congress Committee gi Delhi da laiba office ta phongdokhiba wafam si yame statement yame mawda point myam am yauri yes yauriba point myam sida fresh mandate ama darkar oire haibdu khak ekona lawsallagadi khitang keno tawgani loisalakpada mahakna fresh mandate ama darkar oire haibudu gi mamangda kari thambigi haibudune ekona yengdoise violence kanana thon mano aikoi matam punamakta cookie illegal immigrants tawraga dum chahi ani si leira se haibra natraga leidoribra kanana no ngasi leibak sidaida paliba lengak sason tawisi kanano adagi waroisin purak toriba kanglupsi kanano solution purakna ba hotnage haidana tawgadoriba mioisi kanano solution puraktoisi so sarkarna waroisin puraktoi sisu sarkarna peace and normalcy restore tawnana ba hotnarakadoi sisu kanana sarkarna sarkar si kanano BJP ne adudi ekoina wahang hangdoi se sarkar dara kanadano haibam laineba ado kuki na pung kunmari kuki tawraga ekoi yarweba ado sidaida akoina haijaningi di karino harkanda main se mathau tawdoriba si kanano sarkar da neba sarkar na neba mathau tawdoise sigi violence artificial violence sigi BJP na akhogi manufacture tawba adugumba moigi disaster ama akoi leibak sida chahi ani puthora ise BJP na manufacture tawraga double engine government ki engine ani jina takhairaga semdharakpa adugumba akhogi violence se moigi artificial haiba tare ne aduna ne honorable president na akoi manufacture to ba haise masi sigi violence sigi architecture se masi architect se kanano BJP ne the architect of this present 2 years long violence is kana BJP kari ki damakta no akoi na masi hairide honorable president na si hairide haibade akoi samlappa ama ai thamjage okay irang si hoi laibak thiba thodok ne kana su tho aning banate BJP su khasu tho aning amoi irang si akoi accept tawe tawbadang bo
irang si thokraba matungda thoaloidaba irang si su thokre thoaba matungda control ta hoba yabadu su control ta hodre hairiba punamak se loisanana bane akoi santi puraknana bane haidana amuk 2003 da anisyawi ke koi former honorable governor do adugi matamda peace committee ama muk seme hairiba peace committee se amuk kaidawge nongmata mathau tawkhide akoi adu adum habi jabi khujumuju tawraga dum loisanikre moi gi tawhum thokpa peace committee duna peace mission amata tawdana akoi adum marakta loisanikre ba hairiba se development amta leite sahi ani sidaida punamaksi kaidawbadaino constitutional machineries punamaksi completely breakdown tawre haidana akoi tongan ba misam prajana so from all sections of the society dagi tongan ba political party na so hairaga lakhibne ba hairiba punamakse gi mathakta amak honorable supreme court na law and order se completely breakdown oiren haigibne ba haina matamdu da sarkar lairibne ngarang na han khatane pyar lakhiba 13 February do ramani ado asok kuiba matam sida makoi semdok ke hairagadi hotnage khallagadi thabak lokhat ke hairagadi myam ama tawba yaba matam lai heba aikoina masi haijari di soigiba myam do amuk halao di yagada budi natte tawbadang bo sarkar sina asuki matik soire haijabadune aikoina highlight tawjari se si hairaga amuk aikoina hunaraga leiba sunatte blame tawba sunatte akoi ngasai honorable president gi wafam do lak toine sida okay ado constitutional machineries punamak se niyom chumna mathau tawdre government ki lairiba institution khuding mak se magi pocket ta hapchalaga tawningbom ongda tawgiba aduna law ngaklaktaba lawlessness oirak palaibak sida aduna law chanarakta duna maram oirakanda constitution ngaklaktabane ba constitution ngaklaktra kanda bo laibak se kadai de karino kari phibam dana leidoise constitution sina kwai dagi maru ne ba constitution haiba constitution si ngaklaktraba bu karino ba tawdoise aduna constitution ngakte constitutional breakdown leire government ki functionaries machineries khuding mak se collapse oire haibase masi chamchamna congress na haibo oina ta taragadi masi paliba sarkar se moi still huji correction tawba sungam moeba makoina ta sengna solution purakke semdokke natragar manipur nungsidana peace and normalcy restore to halake hai taragadi hana constitution si ngak na chalhanba mathau taeba constitution ngak pa haisida kadai yawre lairiba armed forces mayam adagi sidaida maybe state ki oibi center ki oibi lairiba security forces mayam singse niyom chumna mathau tawrakta bahaibase constitution ngaktriba natra adoi tadi adugi guidelines mayam du ngaklakta badai natra bangasi maning mang hotong hodana ama somda taiwan na punamak tawraise aduna constitution nga anse lairiba department khuding maksi magi functionaries khuding makse niyom chumna thabak tohanse sarkar thamoi singhanse haise sarkar sincere oide haibane dialogue process amta tawde crisis si resolve tawnana ba honorable president Sri Meghachandra na haibigibado no dialogue process at all to resolve the situation in the state akoi punjhan no haireba hojikse kanagano punjhan na doise akoi praja section maitai valley da lairiba maitai myam siga churachandpur da lairiba adagi tengnopal da laiba chandel da laiba adagi kangpokpi da laiba kuki myam siga punjhan no haira kanano punjhan na doise MLA humpu se BJP gi naide amagi naide akoi sarkar sina amuktang karigino moina punna ada center da kauraga moi humpu se phamandri se ngasi honorable prime minister na honorable home minister na manipur gi legislator humpu ji hana punjal handri se karigino moi hana pulhal lakanda akoi congress ki manga ji opposition ne na nungsi bidadana yawhan ningdraga so yaeba kaide ba moi yang khai manga du punjaro ba laibaki ai phanana bu orakadi ai khoi su hobira anoba phareba ado ngasi bhawba adu su punjal hande ado itadi punjan doisi kanano ba kanagano bu punjan doisi sarkar sigi elected constitution pairaga wasa aga akoi vote taking tawraga masidaida laibaki ai phanana ba thabak tawni haidana honorable governor na tawraga wasa aga laibak miyam gi representative ne na leihiba masen du bhawba phamin hanba ngamdriba BJP gi sarkar sina kana buno bo punjan no haise kana buno bo punjan no haise dialogue process tawdre
internally displaced people leiriba mayam singsi magi hanagi haurakpham magi original places singda hanjal hananabagi road map amta yatte nauna mayum khara sagatni haibagumba moigi aduga temporary shelter khara sembini haibagumba atu nate praja miyamna pamide mayum han makai hana dauna magi marai kai khungang du da hanjal halo hairibagi wahan thoksi karino hairabada ina samlapna maduda hanjalakpa ngamba haise santi la alo haine santi la akanda amaga nungsi jana bagi peace building process to phasana set up tawrakanda conducive environment ama phasana semaba matungda changba yarak toineba internally displaced people mayamsi mayumda magi khungangda marai kaida hanjal halo haibadi lansi loisallo irang loisallo hana dauna hanagi punsi marel da hingallo haibaneba yes aduna adugi road map to su yatte adom da pusange khande kadai wai da noma thangdo aga moise adum nga ki koi community hall da leamba do lek da na ba kadai wai da noma sabina na ba thammeba adu itati huji phawa solution purak pagi road map laitri haibane ba sarkar sida adagi amo free movement lehen gani na union home minister masamak na haire ngasi leibak sida miyam na hena khangbire akoi right to freedom of movement si amta leitrabane freedom of movement leiraktraba isana isagi lamdam sida akoi si refugee oina ko chen chelaga leiraba lamdam neba sigi punsi marel si kyam koina hingini president rule thamaba matungda union home ministry dagi manipur gi honorable governor da akanba instruction pira akanda serious action logani madu indaba makhaido all the consequences punamakto noi face tawna ba ready leiro high grabaneba aduga national highway si baw ngasi bawba reopen tawba ngamde free movement tawhan ba ngamde ba adu itargadi before PR da so after president rule imposed tawraba matung da so BJP se animak maigai animak ta irang si laksan ba ngamdre haibaneba irang si laksan ba ngamdaba taragadi aikoi si PR thammena BJP da sunga ngangano haibra natraga akoi PR leiringai matam sida kanada mu tainaru dorge hairibra PR si so BJP ne adu hariba punamak se akoi di noigi PR thamgera noigi BJP gi popular government ama leigera kaidogera akoi praja miyam na pambade akoi congress party na haijabade akoi power pambagi power pining bagi sunatte akoi na haibade praja miyam si wamalle chahi ani phare sidagi hena waba leitre aduna awaba si kokna na bagi damakta noina alternative means kaya ama puthoktan upai kaya ama yenga so noina puthorakpa lalong khuding maksi loina fail oirabani na hujikti nakoi gi masing su na magic number su leijariba makoi gi tara du khaidokkhra su noi 45 amdi leiri yankhai manga leibedu da tara dom su khaidok pirase 45 leiri still hujik popular government ama moi claim tawraga akoi moina bu semge khaladi semba yarimne adu su semde adu semda budu phare PR la aga koi santi hanjal ko de musu pharaba khudakta hanjal hal o haibagi wanate ko at least road map to bhaudi concrete oiba ma clear oiba ma miyam da thammo thabak oin implement taw haibne ba adu puna maktu tawrak trabne na before PR da so after PR da so leibak si hana dongna adum waraga leibani na the only option left tikari no harakanda anauba akoi public ki mandate ama la akanda akoi leibak se anauba mayol ama da maigai ama chatpana hena pharadra haibadu neba akoi congress ki president Sri Kaisa Meghachandra na phongdoki wa pham se masimak na hekta akoi election tawra se election yam pamo bagi wa na teba irang marakta election high election city MP ki election chawraba lanjau marakta da lan ki peak timing da moi nam hadan election tawgribane tongan election kya ama pangthokribane adugidi moina tawge khaladi loin tawba yaiba phare adu election gi wa natte ekhoina min tawriba manunggi nunggi oiba wakhalon di karino irang loisallo noi pyar na oigera karino oigera ngamoidabu oiragadi fresh mandate ama darkar oire aduga ekhoina ngamgadaba kanano whomsoever political party any xyz amana laibak se makhoida amuk public mandate to sinarakanda kari karamba solution purok pangam gadage haibadu yeng bagi matam oire haibadu Sri Kaisa Meghachandra na phongdo is sumain thamjage am phazan thambiga khogi leiriba irang se khogi normal sida hanjalak pangam drabani na khogi atopa main sama haiba tare khogi main sama oina khogi election se tawragadi khogi government ama hause lengak leitabaga chap manaraga leiribane khogi president's rule oina leiribane adubu mayamna pamnaram ba se khogi president's rule laktaraga de khogi center dagi khogi center na para adabani na
ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯀꯟꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯦ ꯌꯥꯝꯅ ꯊꯨꯅ ꯂꯣꯏꯁꯤꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯑꯁꯥ ꯑꯃꯈꯛꯇꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯧꯔꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯦ ꯑꯗꯨꯝ ꯍꯥꯟꯅꯒꯤ ꯍꯥꯃꯨ ꯍꯥꯃꯨ ꯑꯗꯨꯝ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯤꯁꯨ ꯃꯤꯌꯥꯝꯅ ꯊꯥꯖꯕꯁꯦ ꯈꯔ ꯋꯥꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯍꯦꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯥꯔꯁꯇ ꯑꯩꯈꯣꯏꯒꯤ ꯃꯤ ꯃꯥꯡꯕꯒꯤ ꯊꯕꯛ ꯄꯣꯠꯁꯤꯁꯨ ꯑꯗꯨꯃꯛ ꯂꯥꯛꯏꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯁꯦ ꯊꯥꯖꯕꯁꯦ ꯈꯔ ꯋꯥꯠꯂꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯤꯁꯨꯕ ꯔꯥꯎꯟ ꯀꯟꯀ꯭ꯂꯨꯖꯟ ꯄꯣꯏꯟꯠ ꯑꯩ ꯕꯪꯀꯤꯝꯗ ꯂꯥꯛꯆꯒꯦ ꯑꯣꯖꯥ ꯁꯝꯖꯥꯏꯅꯁꯨ ꯑꯩꯈꯣꯏ ꯄꯦꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗ ꯍꯥꯏꯐꯦꯠ ꯄꯟꯕꯤꯈꯤ ꯍꯥꯏꯇꯥꯔꯦ ꯃꯇꯥꯡꯁꯤꯗ ꯈꯤꯇꯪ ꯄꯨꯁꯟꯖꯔꯛꯑꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯁꯨ ꯃꯁꯤꯁꯨ ꯇꯦꯔꯔ ꯑꯦꯇꯦꯛꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯦꯇꯦꯛꯇꯨꯒꯤ ꯃꯇꯥꯡꯗꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯁꯦꯟꯇꯔ ꯂꯩꯉꯥꯛꯇꯒꯤ ꯁ꯭ꯇꯦꯞꯁꯤꯡ ꯂꯧꯈꯠꯂꯛꯇꯨꯅ ꯏꯟꯗꯁ ꯋꯥꯇꯔ ꯇ꯭ꯔꯤꯇꯤ ꯐꯥꯎꯕ ꯑꯩꯈꯣꯏꯒꯤ ꯂꯦꯞꯄꯒ ꯂꯩꯕꯒꯤ ꯋꯥꯐꯝ ꯑꯩꯈꯣꯏꯒꯤ ꯀꯟꯀ꯭ꯔꯤꯠ ꯑꯣꯏꯕ ꯁ꯭ꯇꯦꯞꯁꯤꯡ ꯌꯥꯝ ꯂꯧꯈꯠꯈꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯒ ꯕꯣꯜ ꯑꯣꯏꯕ ꯁ꯭ꯇꯦꯠꯃꯦꯟꯠꯁꯤꯡꯁꯨ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯐꯣꯡꯗꯣꯛꯈꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯀꯣꯟꯇꯦꯛꯁꯇ ꯌꯦꯡꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯆꯠꯊꯔꯛꯏꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯇꯦꯔꯔ ꯑꯦꯇꯦꯛ ꯑꯃꯈꯛꯅꯤ ꯇꯦꯔꯣꯔꯤꯁꯅ ꯇꯧꯒꯗꯕ ꯊꯧꯑꯣꯡꯁꯤꯡꯅꯤ ꯑꯩꯈꯣꯏ ꯆꯠꯊꯔꯛꯏꯕ ꯃꯌꯥꯝꯁꯦ ꯃꯗꯨꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃ ꯐꯥꯎꯕ ꯐꯖꯅ ꯐꯣꯡꯗꯣꯛꯄꯤꯗꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯗꯁꯨ ꯄꯦꯟꯗꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯐꯣꯡꯗꯣꯛꯅꯈ꯭ꯔꯤꯕꯅꯤ ꯍꯧꯖꯤꯛ ꯂꯥꯛꯆꯅꯤꯡꯉꯤꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜꯁꯦ ꯑꯩꯈꯣꯏ ꯑꯣꯜꯃꯣꯁ 3 months ꯁꯨꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯄ꯭ꯔꯦꯁꯤꯗꯦꯟꯁ ꯔꯨꯜ ꯂꯥꯛꯑꯀꯥꯟꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯑꯦꯛꯁꯄꯦꯛ ꯇꯧꯔꯛꯄꯗꯨꯒ ꯍꯧꯖꯤꯛ ꯔꯤꯌꯦꯂꯤꯇꯤꯗ ꯂꯥꯛꯄꯁꯤꯒ ꯑꯦꯛꯁꯄꯦꯛꯇꯦꯁꯟ ꯚꯔꯁꯁ ꯔꯤꯌꯦꯂꯤꯇꯤꯒꯤ ꯄꯣꯠꯇ ꯑꯃ ꯂꯥꯛꯄ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈ꯭ꯔꯥꯏꯁꯤꯁꯁꯤꯒꯤ ꯃꯇꯥꯡꯗ ꯁꯦꯟꯇꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯔꯝꯕ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯕꯒꯗꯤ ꯂꯩ ꯂꯣꯏꯁꯤꯜꯂꯛꯄ ꯑꯣꯏꯅ ꯀꯃꯥꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛꯀꯤ ꯄꯍꯜꯒꯥꯝ ꯑꯦꯇꯦꯛꯀꯤ ꯃꯇꯥꯡꯗꯣ ꯍꯥꯏꯕꯤꯕꯗꯣ ꯃꯁꯤ ꯑꯩ ꯀꯩꯅꯣ ꯑꯃꯇꯪ ꯑꯦꯛꯖꯥꯝꯄꯜ ꯑꯃꯒ ꯂꯣꯏꯅꯅ ꯊꯝꯖꯔꯛꯀꯦ ꯑꯩꯈꯣꯏ ꯋꯥꯔꯜ ꯄ꯭ꯔꯦꯁ ꯐ꯭रीडम ꯏꯟꯗꯦꯛꯁꯁꯤ ꯏꯟꯗꯤꯌꯥꯁꯤ ꯍꯟꯗꯛ 2025ꯇ ꯀꯩꯅꯣꯅꯦ 151 ꯔꯦꯡꯛꯇ ꯂꯩ out of 180 countries खल्लगा नैनब मतमदा country चामगा मरफू की मनुंगदा इंडिया से 151 rank ता लेयब world press freedom index ता सी world largest democracy चटपा लेबा इंडिया गुंबा अमदा press की freedom index सी 151 rank ता ले अदगी अखोइगी human freedom index से सिना 110 rank ता ले साउथ अफ्रीका करी मैम दगी अखोइना ख्वाइ मनिंग दने ले से अइना सी पंजरीबगी मरमदी कइनो हारकांदा हुजी जम्मू कश्मीर की टेरर अटैक ता अखोइ कनामतना सरकार की माइकैदा वा ngang ba yahandे लोइन फागतना तवे हुजी हाइबदी टेररिस्ट टू फाउ बुलो पाकिस्तान दा अकन एक्शन लौखटकदबने बो हाइबो ओरसो नत्रगा नखोइगी सरकार ना अदु सोइरुबदगिने बो हारगसो थ्रू आउट द कंट्री बिलियन कयानो सिगी यामग्रबा मियाम मरक्सिदगी कदाई देनो करी स्टेट तैनो मोय एट एनी प्लेस एट एनी टाइम मोय पप लौखटला फांगमे हेक सिगी मतांगदा पहलगाम अटैक सिगी जम्मू कश्मीर की टेरर अटैक सिगी मतांगदा हेक गवर्नमेंट सिदा करिगुम वाफम अमा अगेंस्ट हेक nganguba matamda chap manana manipur da so amuk manipur gi chahi ani mapung pharaba irang sigi matangda wafam ama hek sarkar gi asoi ba ngang ba matamda BJP gi lengak sason makha sida chahi ani chukpa si mi phadana phudana punna lakhi bane ba ngasi ba mi ji freedom phangan manate ba ani si chap manab ne ngo center amsung state ani tawrise aduna manipur gi chahi ani mapung pharaba irang sida su kanamta maning tamna magi voice raise to bangamde BJP gi lengak sason makhada center da su hujik Jammu Kashmir terror attack leiba matamda kanamta wangang hande loina phai tawbadang bu BJP gi matamdadi moino kano tawgiba matamdadi Mumbai terror attack ki matangdadi kaidawgi haba da Taj hotel dugi mamang da Sri Narendra Modi na chatlaga press conference tawga Congress si larai mamakai ngang hi baneba hekta tawraga adu ngasi di Congress party na unitedly stand tawre full cooperation piraga aina Mumbai terror attack amasung Jammu Kashmir gi terror attack pusala isi karino Manipur da la ange tawbane Manipur gi matang da su akhoi Congress party na akhoi mapung oina haiba tare loina full cooperation piri ba huji Hek day one dagi akhoi si full cooperation pir lakpane all political party meeting ko bio haire adagi honorable prime minister punna unamina se haire home minister unamina se president unamina se special assembly session kano to bio hai yade Jammu Kashmir da mi kun ga taru kun taret si badadi khudakta
special assembly session kaudana tawe ekta misi mina do tawbadaidi akoigi Omar Jammu Kashmir gi chief minister ngarang honorable prime minister go unagre akoi Manipur gi di chahi ani ji kanamta unabiyo yadadana akoi chief minister former chief minister himself phawba unage phangdadana adagi MLA minister lairami ba myam ji kanamta unaba phangamdri ne ba yengone mi gi na terror attack to hek tawba nongni leibaga prime minister unadana serious oina wari sanayeba tawri se ado akoi gi na adu su tawde chahi ani si paliba BJP sarkar sina Manipur praja amasung Manipur haiba state si kaya patik usitana tati tawoina tawge haiba bo makoina tawbiri si yengo si karigino ngasi phawba akhoi gi manak sida kaidawe lakpibra su lakpide asomda chatlaga unage yabra haisu yabide yengo sahi ani si mana wapam amta ngangda haiba se magi si mathang election lakba matamda karigumba Honorable Prime Minister BJP gi luching ba singnam Manipur da lak tar ga di election maya da aidi Manipur praja mepam khuding makna airport ta thatlaga tan gi bana chum do male lak taba sunglak lak pirano na lak taba sunglak la la roidam ne yam lak ningdra bani na mathang hek lak pada adu aidi sumaina moise para matam bi bagi matam oira brana khalleba adu yengo hayeng hangsit ngarang nahan mamangda sambit patra la amaga akhoi Manipur leba kangkhoi ngong chahelame president rule khudol amu tambirame hayang sikhar lerga sambit patra amung lak pa yai na taw lere sambit patra lak toi si kaido ba lak toi no amuk lebak si mai thadok pa lak toi ra kaido doi no akhoi khangde yengmin na se ngai min na se ba ado handakti akhoi BJP gi sambit patra lak pa matamda BJP gi karyakarta BJP gi leiriba MLA mayam BJP gi state president mayam se moi mayam se tawre harga airport tagi tawraga ne akhoi national highway ani sida BJP gi MLA minister ga amtang puna pareng chatmin halaga kadai no national highway da thinga isi kana no lamhen tu hen ba kana no president rule laina lambi that isi kana no na tawraga sambit patra na luching biraga aidi amtang national highway ani se fajana chathan ningi akhoi BJP gi MLA mayam si yawhallaga BJP gi state president ga tawhallaga adu kanda lo lei natraga leite du khangni ba natraga di akhoi na ngang isi sum BJP hunbo en tare ba thabak oina utpiro ba hujikte akhoi na ngang isi national highway open to bio free movement le hello haibne national highway hangdo an bio Manipur da shanti hanjal halo o misi minam pikap mirau khonji ware haibada BJP hunbane hai taraga di akhoi tumina leikro haibra ba adudi akhoi di political party amu oina leiba na tumina leibadi yaroi da ba amsu leiba adu asiguma myam am leire adagi aina ngasi thamjaning ba amana kaidawe haiba matamda akhoi asomda kaino tawre leiba ki sum ware ngai timing sida Kerala chatlaga Adani ga kaino tawminaraga sanga dana khoka dana tawr lerame kai no si no khedana mamang da soina haijagi badune Sri Narendra Modi Honorable Prime Minister da misi mina mikap mirau khon changde Bihar da chatlaga election campaign tawraga Bihar gi chief minister ga dais tu da hek terror attack ki no manini lerga somda no kheraga election rally chatpangamba mi neba aina masi pallidi Manipur praja miyam ataba singa sumain haibiram bayai Bihar chatla kaidoraba adai Jammu Kashmir da mi sira kaidoraba Jammu Kashmir ge yang wabiri du karigino Manipur da wari sida hena moina wab nate harakani aigi si example pige tobne karigino haitaragadi Manipur da su irang thokiba matamda misi mina peak timing lan sigi peak timing matamda Sri Narendra Modi na India pumba state punamakta chatlaga election campaign tawraga leithokibaduneba jat amneba BJP ngak sason gi loching basing se pura mata amne ba moina Manipur da yenge ba mi yeng se pura makhalam ne aduna improvement amta su lehandre adai somdana kaidauri kanna Manipur gi governor sina Santi hanjal halakna ba hotna bigadra haraga Manipur gi honorable governor da ai ngasi sigi media platform sidagi khuthang da ai appeal tawjahoge request amta tawjahoge ai Manipur gi governor gi magi advisor sing adagi secretary to governor ga leiba mayam duna khoi pausi yohan biradi am nungai gani translate ka tawbiraga Manipur da hai gi bo oraso somda irang si laksan naba hotna de ngarangi tawriba sidaida kaino tawraga gun culture tawriba mayam tampaktai phagatliba mayam si tampaktai phagat pa buloi loramani khulai mayam se illegal arms mayam se chingdana kaidawrino chi tawri mayam se governor kaidawr leige basida separation day haiba banner makha da bo state sida state ki unity and integrity thugai ba yaba adugumbada akhoi program pangthok pa yabro
adu khudakta adu chu DC SP kaidawr lei adwaida governor rule ne haidai ne sibo kaidawr lei ge ba sibo adu taude asigumba mayam si taugadra hairaga taubagi mahutta somda Siroi Lily Festival taunaba tau leireba akoina haijari di Siroi Lily Festival taubodo phai taugano haiba natchade madugi against leiba natte aina haining isi kaino harakanda governor na attention pigadaba focus taugadaba area da pideba Siroi Lily Festival do yawba chatlaga ukhul da si yangang pokpi lanthoga litana swaida akoi meitai masa si mi kya manghini mi kya thiba phangoi halakpada ahing adagi ama matheng da kari thoaba yai inkhala iba naha mayam chakhiba matamda ngasi hekta army gi game manung dagi bhawa mi mangra thi phangdram natro chingman marak tu dai kai dai thi phangdoi no aduga adugi na full security pi ni protection pi ni ne security loophole am ta lai haloi ne kari festival du sillaga BJP sarkar sina Manipur gi honorable governor na khalli si proof tauge khalli si kari proof tauge khalli no Manipur da shanti hanjal hal e festival ama chauna tekta gaidana pangthokre haibado madu utpa yana na bagi thawoina nampu da sinjan na ba male madu gi pandam da tasing na kaino na taba adoi tardi adu gi program du da security adu yam badu ngak ba sen ba ngam tar ga di kaidobagi masai panbigi ba ojana maitai gi sengla ba laifam len mayam sidadi kaidobagi adu ngak tabano laifam len du su tokpi gro amarom da ngak ki oina national highway si bawo full security protection pi ba ngam da ba kari gi no ba masi kari gi no ba masi puna maksibo aikoi BJP da haidadana kanada hairu ga da ban ma ba Rahul Gandhi da hairu dawra ba Sonia Gandhi da hairu dawra ba akoi di haibam thokpa as an opposition party am oina akoi di on the floor of the house Sidasu Laibak Sida Manipur Sidasu Akoi honorable CLP leader na hairiba ngangiba mayam do madudang Manipur gi honorable CLP leader Sri Okram Ibo binaga Sri K Ranjit naga assembly gi floor da ngangiba pizariba pigiba suggestion mayam do tabiram badata adu kitang nasu lobiram badada Manipur se asuk yamna waram moidran khalleba adu punamak tu taude adu thabam tawdoi sidi kanana no mapungoi ba sidi opposition na nateba sarkar na neba ado akoina ngangi sidi praja gi voice to represent tawraga ngangjabane ba akoi BJP da hunba su natte huji hunaraga leibagi matam natte haiba so akoina hena khangjai understand tawe hunju huningde aduga sarkar gi asoi ba ngangbadadi sarkar gi policy program magi system sigi failure mayam si ngangbadadi akoida hunabane so haihan ningde ba natragadi tumin leiraga moina tawriga yaw hairaba akoije ado siguma mayam si tawde aduna Manipur gi honorable governor na national highway free movement lehangani na promise tawgibado ngasi kadai chatkhre madu kaidobai tawdabano BJP gi sambit patra lakpa matamda maitai macha mayam puraga national highway singji puraga chatpiyo aduga masi BJP gi leiriba leader singna koi example oina proof tawbiyo mahakta approach tawbiyo proposal tawbiyo aduga leibak praja miyam na so mahak la ingai matamda handakti BJP gi leader amta lakpada Manipur dagi halhal laroidabane aseng bagi oina de Pawang ain hajari se halal loidam ne